Kaibulamzao National Park is democracy to Matam the Tauragani Haina, Forest Environment Minister, Honorable Siam Kumana Fondo Craig. Imphal ki Assembly segment Nipan Mapan ki Lapa Mitop Singh Niyom Kaina Labor Hibado at the Matam the Yang Slagani Haina, State Minister of Fondo Craig. Manipur use Sumbamadi Yon but Timana Bohonabada, Manipur MLA Hompu Magna, Firepama Lominsi Haina, Chief Minister Viriana Hongkong. Amasung, Landamasi Yellow Food of Singi Amatoiba platform of Sagatuna, Landamasi was suffered to Purna Pandamda, academic discourse and a punk of prayer. RDNPR Department SRID Assistant Professor Oiba Arambam Somendrobo Department Sigi Director of Kubadagi Yan Mangduna Jennings of like an away. Mayam Krumzari Adam Nembiribasi Impact News ni Aitakalam Siam Kan and Housing Pungzasi Pavagi Maruba Pausing Mad Pizari. Kaibulamzao National Park demarcation Atomatam Tauragani Haina, Forest and Environment Minister Taunazum Siam Kuan Fondo Cray. Nasi Pamkiba, Assembly Mipamgi Wahang Pohongi Matamda, Kumbi Assembly Constituency MLA, SB and Hanglakpa, Wahangi Pakum Oina, Wafamasi Minister of Fondo Kibani. MLA Bidana, Sangai, Ngak Senba, Senaba Karikari Taurang, Local Labagi Habagi Matanga, Makatana Wahang Hanki Bagaluna, Social Fencing Kananaba, Tabak. Local Ningbagi Apamas Fongdoki, Lunena, Wildlife Protection Eki Makada, Paikat Payava Taurang Sing, Paikat Kani, Haina, Minister Siam Kumana, Pakum Piki. Indian Constitution Gi Makada, Kuki People Political Demand Tauba Punna, Laloluf Kunmanga Housing Suspension of Operations Sugi Makada Lay Haina, Chief Minister Nong Thoma Bidin Fongdo Cray. Ngasi pangtho kiba Assembly Miphamgi Wahang Pohongi Matamda Ukrulgi MLA Alfred Arthurna Hanglakpa Wahang Amagi Pakom Oina Wafamasi Chief Minister na table Thamkibani Laloluf Kunmanga Tugi Manungda Kuki National Organization KNO Gi Makhada Labor Lup Tarataret Amasung United People's Front UPF Ki Makhada Punna Lup Nipan Lay Haina Fongdoki Imphal Manung Lairiba Assembly Segment Nipanda Mapanda Lapa Mitop Singna Niom Kaina Labor Hibadu Atuba Matam the Yangs Lagan Haina Chief Minister Fondo Cray Lunena Yelomi Kanana Bakari Karama Taurang Lokalaga Center da Kangan Sigi Hibadu Matangda Manipur the Lairiba Political Party Sing Mahiro Lup Singamadi Tongan Tonganba Stakeholder Singapuna Tari Tara Tona Kanaminasi Haina Chief Minister Nangasi House the Tham Cray Ngasi Pangto Kiba Assembly Miphamgi Zero Awada Opposition ki MLA RK Imona, Mahiru Singh na Yelomi Kanan Basang Siliba Kongjanga Sigi Matangda, Pokat Kibagaluna, Imphal na Kuanba, Assembly Segment Nipanda, Nomagi Mitop Singh na, Hingalapa Asigi Matangda, House the Thamki, Lunana. Karikaramba Pambay, Paikapayabagi Haibadu, Tambi Haina, ruling MLA Singi Punik Singh Sinki. MLA RK Imogi Pakum Piradana, Homgi Pamsu Puriba Chief Minister Nong Thomam Virian Hai. Mahiru Singh na Sangsileba Kongjanga si Maram Shai, Niom Kaina Sangsilaktuna, Lairiba, Mitop Singh, Yang Sin na Batab Lakolagani, Adabu. Yelomi ki Oiba, Reservation Singh Siam Haibasi, Manipur Lenga Nangamde, Manipur the Lairiba, Political Party Singamadi, Tongan Balup Singh na Kupna, Kandaraka Center ka Tagnasi, Center the Tagnasi Haina, Chief Minister na Thamki. Sarkar ki side tagi, akoi Lairiba indigenous people Manipur sigi Lairiba sigi political rights se kannana bagi kari step lokhat pe yaba laige electoral roll da kari toksan be yaba laige kamain tawdana hayeng akoi politically board lepak pa keno tork matamda moi gumbagi reserve su tawba yaga drive se kitang khalaningi student KSN na pukhalai be pose tungi future gini khoi house lei be mayam punam su indigenous population se kan ba pami segment nipan si da influx atopa illegal migrants
or immigrant kayam leiba jano karino aise masi ongtang ai authority sing da sinaraga electoral roll adagi sport verification sing ba karima ta honba tawrakanda ai maduma thigachage illegally leiramba du de koi deport to bata bane ma to bata bane adu constitutionally hojiki indigenous population ki jongta reserve to kholu ga haiba du de koi state government ngamoy du de madudi karino kramai to bono do tanaraga all political party ki level da kari da kai da tanaraga madu center da tak na badrakar labor kari da brai do ki even yase gi activist sing yaurga khanaraga madu center da drakar leire ma drakar leire madu takna na tawsi na house da maina thamjage oinam somungda yu thaklu badagi laikhidaba mioi manga sukre hauji mioi marfum mathoi amana hospital da laikanari kunmari amadi aruba phibum da lairi haina deputy minister house thamkre Manipur yu sungbama de yuan ba thingna ba hotna bada Manipur ki MLA hompu makna firep ama lomina si haina chief minister nongthoma birena phong dokre ngasi pangtho ki ba assembly me famda opposition ki MLA ke mega sandrana calling attention motion oinam somungda yu thaklu badagi mioi kaya siba yauna hospitalized toriba singasigi matangda house ki puning singsinki loinana Manipur Liquor Prohibition Act 1991 leirabaso yu yuan bama de yu sungba thingma ngamdri masida lengak asina ahen miyeng sangningba ki apam sa fongdoki yu phaba thingba ngamdaba excise amadi police singda action lakotnaba MLA ke mega sandrana house ta thamki calling attention motion adugi pakom oina deputy minister na yu yuan mamadi yu sungba thingba ngamdaba si hauzik paliba tha maridom ta ngairiba lengak asina thokan manate mamang sahi kayadagi asigumba thabak asi sathaduna laklabani adubu lengak asina akan mamiyeng sangdana paikhatpa yaba thabak sing paikhatpa leptri haike calling attention asigi matangda makhata na minister nongthomam biren haikibada lairiba Manipur Liquor Prohibition Act 1991 asida yauriba customary ki oina yu sungba yariba se semdoktuna yu sungba pumthing thingba natraga customary oina yu sungliba khulsing ge gate ta ningtina check tawba gi thabak sing lokhut kadage haibadu house ki member singa punna fide ma lomina si haiki amoromda Manipur sungliba yu singa se legalize tawraga ningtina taste tawraga quality line haksang sokandana puthokpa yana bahona si haribasu madugi sabsaba policy ama sembada house ki member singa punna khanaraga fide lomina si haina appeal tawki yu yonba amadi yu sungbasi Manipur gi mafam khudimukta paikhali sar masi athingba se sarkar asina athingba se thamna mafam mamtada athingba sigi ek asigi makhada yu yonba amadi yu sungbase lephan gi ba mafam mamta leite basa yu thakpadagi thoiba sisu achauba major akoi issue moina asi Manipur da leiri sar ado masi sarkar gi achauba attention la honjaningi लिकसी सीज तौर हाइब लिकसी कोई फोरेंसिक साइंस लेबोरेटरी दा मसीगी टेस्ट तौनबगी अदुगुमगी थागरे अदु अखोइगी हुजिकी अनौबा थामरी दंगाइबा कोई सरकार सी खक्तगी रिस्पांसिबिलिटी नते सी ममांगदा लास्ट 15 इयर्स गी वासु तो अदु ममांगदसु लेरंबा कामु मयामगिसु अदुगिसु आइना खमदा रिस्पांसिबिलिटी लेते हाइबा यारो हेन खली स्टेट की ओबि इशूनिना आई ऑल पॉलिटिकल पार्टी मीटिंग्स कौरकांदा दरकार लेरगदी नसागी अखोइगी एक से अमेंड तौरकांदा लाकदब सेशन दनी खंगदे और इमरजेंसी सेशन फमसु है और ऑर्डिनेंस होइना तौरसु है अखोइनबु यानरदी यादि यायबा अनु अदुगुम पोट खरा तौरकान यामना स्ट्रिक्ट ओइबा पोट अमा तौसी थिंगमंगमनबनिको अदु थिंगमंगमोइदबो ओरगना यस एनालाइज तौसी सिंस द इंसेप्शन अखोइ मसी लाबनिना कराइदनो मसी डाइवर्ट तौरगा पोट अमा क्वालिटी लेबा पोट अमा दसमाइ करी तौसीगे हारगना मदुगी लंबिदुसु अखोइगी प्रजासिंग द सोहनदबिदा अखोइगी लोकल सिदा इफेक्ट होनदबिदा फंगगसु विथ क्वालिटी लैबोरेटरी टेस्टेड हेल्थ हैजर्ड ओइदो मोंगदा क्रमाइ तौसिगे गायबदो तरे ता थोना खन्न मिननबा गवर्नमेंट ने रूम चाउना हांगागा थमजरी yu yonba amadi yu sungbasi ngasigi mifamada anisbo calling attention oina opposition MLA Kiranjit na har phangdabagi khodong sadaba kaya lawmi singna mayuk nari haina house ke puning singsinki calling attention motion gi khodong saba lawduna MLA Kiranjit na hai dealers singi khuthangda lupa chahum ga mari da chahum supna mari da phangada har bag asi phangdabadagi hauze black market ta lupa chamapan yangkai da leiduna sijinna ba maramna lawmi singna khodong sadaba kaya mayuk nari haiki ngasi imphal da phoma pausi amada so hiramasigi matangda inarakpa thengnari haina MLA Ranjit na quote tauki
लोइनना हारिबा पाउसी अदुगी मतुंग इना एमएलए मिनिस्टर सिंगना हाइरकपदगी डिपार्टमेंट की हार पी की हाइबा पाउ फोंगलकपा असिनदी एमएलए मिनिस्टर अमदी डिपार्टमेंट ऑफिसर सिंग असि हार ललोंदुन लेरबरा हाइबसी सिंगना हले हाइनसु हाउस की पुनिंग सिंगसिनखी अमसुंग मणिपुर हार के कोटा कया यामना लाकपगे लाकलिबा कोटा सिंग अदु डिस्ट्रिक्ट सिंगदा यहोन खरबरा हाइबगी वहांगसु हंखी चिंझलइबा 52,000 बैग यूरिया हार से मसी एमएलए मंत्री ने चे इराग पीरग मधुद पीरिबा हार दुरा बहुजे अखोय समापन यांखैद योलिसे आई तेरा चार्ज तौजब नते अदो अखोय एमएलए मिनिस्टर सिंग सि यामना अखोय डिग्निटी सोकपा हार सि लौरगा हार ललोनबगी भाप त मसी कनागुमनदि मसी प्रचार तोरप याय डिपार्टमेंट ना कंट्रोल तौरिबा सिगुम्बा फर्टिलाइजर हार से ब्लैक त योलन बाइबसे मसी ऑनरेबल मिनिस्टर ने याम कुमने यंगसन बियो डिपार्टमेंट की ऑफिसर सिंग से कारबार तौदुना लेरबरा हाइबसे अइंगोन चिंगरबम फावे अदु इम्फाल ताना अराप खुंगंदगी लागा हाइबा हार से लौर बाइबसे कैदोंगैदा यारोय हार हाइबसे चाइनिंग एन होरेन मतम लोरे कांद पंचाई चाइबा याब नते हुजि हार चाइबगी चाप चाबा मतम नेबा अदुना मसिदे सिदा करमाइन तोरगा हार से फंगन बिदगे हाइदना लौमी सिंग इंटरेस्ट ऑनरेबल स्पीकर की थ्रू दा ऑनरेबल मिनिस्टर एग्रीकल्चर लमदमसे के लॉ एंड ऑर्डर हाउसिंग फागलक्तुना नुमिदांग अथेंग फावदा नुपीसिना कैथेल फंबा यारकलिबसे लम कोइबसिंगना हेना लांगनिंगनाबा इंटरनेट पाउसी सिंगदा हापतुना मालेम पुंबदा खंगन ममथौ ताई हाइना ngasi चथकिबा असेंबली हाउस दा चीफ मिनिस्टर नंगथोम बिरेना फोंगदोखरे डिप्यूटी चीफ मिनिस्टर फाइनेंस इंचार्ज वाई जॉय कुमारना हाउस दा थांगलखिबा लुपा कोटी चामा 93 लाख 73,000 की अपन सेंफम ओइगदबा डिमांड मरी पास तौनबगी खाननबदा ऑपोजिशन एमएलए की पॉलिसी कट्टा पुखटलखिबा वाफम सिंगदा पाकोम ओइना थमखिबनी डिपार्टमेंट अमा ओइना थांगल डिमांड अमा ओइना थांगलखिबा टूरिज्म दा थमलखिबा पॉलिसी कट की पाकोम मखा ताना पीरदुना चीफ मिनिस्टर बिरेना लमदमसिदा अवांग मखलगी फ्लैट बिल्डिंग सागे हाइदुना सिंगापुर नसिंगबा लम सिंगदगी इन्वेस्टर लाक्तुना महाक उनरे लोकताक पाता लम कोइबा सिंग पुंगनिंग सिंगसिनबा हाउस बोट थमनबगी कंसल्टेशन तौब हौरे मपाल लमगी लम कोइबा सिंग नतना लमदम असगी मियाम गिसु खंदुना सेराउ सिंग द इम्फाल व्यू टावर साननबा NLCPR दगी लुपा कोटी 15 काइथरक लेहब वाफमसु हाउस द थमके ngasiga house दा खनबा अमदी पास तौनबा थांगलखिबा डिमांड सिंग अदुदी डिमांड नंबर 4 rehabilitation, demand number 41 arts and culture, demand number 43 horticulture and soil conservation, amasung demand number 45 tourism ni. Koi Manipur gumbasidi lambi bu faradi tourist spot ngatane Loktak festival jiga Sangai festival jiga ani si kap to boya bra aur hujik Loktak festival anu tongana pangtho isi laikai dugi लाइब्रेरी बे एरिया दुगी कांगबु दुना लोकटाक पु कनिंगबगी इंटरेस्ट पांगथोकपनि अदुसु करम मन फागदगी एसे अनि मग जॉइनली पांगथोकपन फाब्रा तोंगान तोंगान पांगथोकद्रा कमाय तौसिगे दो मदुसु खोय तान मिनरगा गवर्नमेंट साइड की मदु मयाम गे अपामबदु खोय ओनब तौगे हाइदना दुमाइना सेंटोक सके ईश्वर की ओइबा पुरुक छौबी कदगे यावना मफम मरी मंगा आमसु लेरमना अदुदि फरे अदुना नेक्स्ट की द लखलगे अदुदि हुजिकी इम्फाल टावर बिहु सिने अदुगा आगी उखरुलगी अखोगी कांखुई कैप्सिने अनि जे हाना तौरोइना तौबा पुखलखिबा डिमांड सिंग अदुदा ऑपोजिशन की एमएलए सिंगना मखोय मखोय की ओइबा पॉलिसी का थांगतखि पॉलिसी का थांगलदुना एमएलए सिंग अदुना रिहेबिलिटेशन दा चांदेल की लाइकुंदा लैरिबा म्यांमारीस रिफ्यूजी सिंग यंगसिनबा ngamdaba सरेंडर तौखरबा यूजी सिंग लैंगाक असिना खुंदा लैता हनबा ngamde हाइबा वाफम सु पुखतखि आर्ट्स एंड कल्चर की डिमांड कल्चरल यूनिवर्सिटी सागत ngамdaba मणिपुरी फिल्म सिंग प्रमोट तौब ngамdaba इम्फाल आर्ट कॉलेज पो लैंगा की कॉलेज तमफम ओंथोकपा ngамdabagi वाफम पुकटखि हॉर्टिकल्चर एंड सोइल कंजर्वेशन दा एमएलए सिंग न सिंग लमदा हॉर्टिकल्चर पॉलिसी निंगथिना लैहंदबा उमोरक पो लमदम असigi युमथोंग खुदिंगदा थाबा केस क्रॉप ओइना पॉलिसी सेमदि हाइके टूरिज्म की ओइबा डिमांड दा टूरिज्म इंडस्ट्री साखोदनबा निंगथिना पॉलिसी सेमदबा जुको वैली प्रमोट तौब ngамdaba लोकताक फेस्टिवल बु स्टेट लेवल फेस्टिवल ओइना पुकटप ngамdabagi वाफम सिंगसु थांगतखि अखोइगी रिहेबिलिटेशन सिगुम्बा पॉलिसी सिगी मखादा लैरिबा आर्मी की केम दगा चंगजल लगा आईआरबी केम दगा लैबा
ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯦꯗꯔꯁꯤꯡꯁꯤ ꯆꯪꯉ ꯍꯜꯂꯛꯄꯁꯨ ꯃꯌꯥꯝ ꯂꯩꯌꯦ ꯑꯣ ꯅꯠꯇ꯭ꯔꯒ ꯃꯌꯨꯝꯗ ꯆꯠꯄꯗ ꯃꯔꯥꯏꯕꯛ ꯊꯤꯗꯅ ꯊꯦꯡꯅ ꯈꯣꯠꯅꯕꯗꯣ ꯑꯗꯨꯋꯥꯏꯗ ꯍꯥꯠꯄꯁꯨ ꯃꯌꯥꯝ ꯑꯃ ꯇꯥꯈꯤꯑꯕ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯃꯣꯏꯁꯤ ꯑꯦꯛꯁꯒ꯭ꯔꯦꯁꯤꯌꯥ ꯄꯤꯕꯤꯕ꯭ꯔꯥ ꯄꯤꯕꯤꯗꯕ꯭ꯔꯥ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕꯁꯤꯗꯩꯗ ꯅꯦꯆꯔꯒꯤ ꯑꯣꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯗꯩꯗ ꯐꯖꯅ ꯄꯨꯊꯣꯛꯑꯒ ꯇꯨꯔꯤꯁ ꯑꯦꯇ꯭ꯔꯦꯛ ꯇꯧꯕ ꯃꯇꯝꯗ ꯁꯥꯔ ꯑꯩꯈꯣꯏ ꯂꯣꯏ ꯆꯥꯎꯈꯠꯂꯛꯀꯗꯣꯏꯅꯦꯕ ꯑꯩꯈꯣꯏ ꯂꯣꯛꯇꯥꯛ ꯂꯦꯛ ꯂꯩꯔꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯋꯥꯇꯔ ꯁ꯭ꯄꯣꯔꯠꯁ ꯁꯦꯝꯕ ꯌꯥꯕ ꯃꯁꯤꯒ ꯔꯤꯂꯦꯠ ꯇꯧꯕ ꯌꯥꯕ ꯀꯔꯤ ꯀꯔꯤ ꯁꯦꯝꯕ ꯌꯥꯕ ꯂꯩꯒꯦ ꯑꯗꯒꯤ ꯁꯥꯔ ꯏꯝꯐꯥꯜꯗ ꯍꯦꯛ ꯊꯨꯡꯉꯕ ꯃꯇꯝꯗ ꯃꯤꯁꯤꯡꯁꯤꯅ ꯁꯥꯔ ꯂꯣꯛꯇꯥꯛꯇ ꯆꯠꯄ ꯑꯃꯗ ꯆꯠꯄꯗꯨ ꯁꯦꯀꯦꯟ ꯗꯦꯗ ꯑꯣꯏꯅꯤ ꯍꯥꯏꯗꯤ ꯄ꯭ꯂꯥꯟ ꯑꯃꯒ ꯂꯣꯏꯅ ꯆꯠꯇꯣꯏꯗꯅ ꯈꯨꯗꯛꯇ ꯁꯤꯟꯕ ꯌꯥꯕ ꯏꯝꯐꯥꯜ ꯃꯅꯨꯡꯗꯁꯨ ꯁꯥꯔ ꯇꯨꯔꯤꯁ ꯁ꯭ꯄꯣꯠ ꯑꯃ ꯊꯝꯅꯤꯡꯉꯦꯕ ꯁꯥꯔ ꯑꯩꯈꯣꯏ ꯆꯤꯡꯗ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯁꯦ ꯄꯩꯁꯥ ꯇꯥꯟꯐꯝ ꯍꯥꯏꯕꯁꯦ ꯍꯣꯔꯇꯤꯀꯜꯆꯔꯁꯤ ꯑꯣꯏꯅ ꯂꯩꯔꯦ ꯄꯥꯝꯂꯧ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯁꯤꯐꯇꯤꯡ ꯀꯜꯇꯤꯚꯦꯁꯟꯁꯤꯁꯨ ꯍꯣꯔꯦꯟ ꯍꯌꯦꯡ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯅꯨꯃꯤꯠꯇ ꯑꯩꯁꯨ ꯃꯇꯦꯛ ꯈꯔ ꯉꯥꯡꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯁꯤꯅ ꯄꯣꯂꯤꯁꯤ ꯑꯃ ꯍꯣꯔꯇꯤꯀꯜꯆꯔꯒꯤꯁꯤꯗ ꯑꯅꯧꯕ ꯀꯩꯒꯨꯝꯕ ꯑꯃ ꯄꯨꯊꯣꯛꯇ꯭ꯔꯒꯗꯤ ꯍꯤꯡꯅꯕ ꯂꯝꯕꯤ ꯆꯤꯡꯒꯤꯗꯃꯛꯇ ꯑꯃꯠꯇ ꯂꯩꯔꯕ ꯍꯥꯏꯒꯗ꯭ꯔꯥ आर्ट एंड कल्चर इम्पोर्टेंट ओई है हेन मैम हेन खबीरे सर अखोगी आउट ऑफ टोटल बजेट से 12,421 crore से आर्ट एंड कल्चर की सर बजेट एलोकेशन से 20 crore खत्म हो सर रिहेबिलिटेशन के मतंग द रिलीफ एंड रिहेबिलिटेशन मिनिस्टर कराम श्यामना मणिपुर दा Myanmarese refugee yankai lady Makoi Singasigi Laikun More Infal Sursampur Manipur University Singba Mapam Sing the lady Makoi Singasi Atubamatam the Myanmar Gilenga Kapau Faunaraga Depot Tauna Nabawari Sanaragani Habuafam Tamki Art and Culture Minister El Zente Kumana Manipur University of Culture say Infal Iski Nongmai Singi Singkong da Lamyangba Loire Masi Sanab Lupa Koti Amakai Bazeta Yauri Masi Mamangi Bazeta Yaurama Lupa Koti Taruk Aduga Pulaga Saba Hawadamani Haibu Wafam Satamki Horticulture and Soil Conservation Policy Cut Tamki Wafam Singi Pako Moina Minister Tia Siam Kumana Horticulture Gimatanga Ningtina Policy Sim W Wafam Late Skim Fajana Lay Adubo Mamang the Ningtina Tabak Tauram Dabadagi Awaba Mayuk Nabani Say Sidagidi, Port Say, Tagada Bumfam Singda, Chatlaga, Young Silaba Matunda, Skim Singasigi, Kanaba Piragani Haike. Horticulture Matanga, Opposition MLA Singna, Makatana Sengdok Pio Haibu Wafam Sutamlakodagi, Chief Minister Biriana, Hogatuna Bazet Asida, Singi Su Sentang Sapsana Yauri. Say Sidagi, the Geomapping Taudana, Tabok Paikat Libera Haiba, Paikat Tabara Haiba, the Young Silagani Haibu Wafam Su House Tamki. Surrender Tauraba, Muising, Kunda Laitaba, Masamasu Yopang Amnanaba, Aduga normal life, the Laknanaba Honabase, Sarkar Sina Taudaba Yadraba policy, Amakang Havasi, Akoi Kudimak Loina, the Kangmine, Aduna Masita Hen importance, Piraga, normal life to Laknanaba Honabagi, Tangaibat. Aduda, Sarkar Sinhana, Sunso Chodina Taita Lojagani. Cultural policy, Mamangi, Jahida 2016, the Mamangi, previous government, Matamda, cultural policy, I have a draft or Tambiram. And the Hariba, say, Yam Satina Vajay, I have gone through Hatina Vajay, Masigi say, Matungina, with changes of life, with changes of the environment, the social structure, Matungina, Sigi say, Tatano Hong, Nagani, at an official gazette or in a Manipur gazette, Madu Pongdo Godo, public opinion, Miam Lauraga, Masin Yare, final or a final touch spire, Adun Mase, Machikanoina, Manipur gazette or in a Masi official or Mong Tamasin, Haibagi, Matuk last days, Aduma Kaktam Nairi. Very the lady Praza Singer, Satiman Sambaya, Sambaya, the Vazagatu Lady, Kenabagi, and you do Palam do all measurement or Candesa. I think Matics are Kenacresa. I think to my sir, what is the departments are quick, commit the visa, Sapsana, Haiba, Libasiki, Chilaiba, Kogi, Santangum Libas, Sapsana, Siki, Singi, interfacing the guideline Matuna Piliam Sapsana, Yahonzagani, Hainasa, commit to Jerisa. Native community Singi Marakta Ladiba, Tazanaba, Amasong Ikai Konaba, Hengatnab Amatoiba platform Sagatuna, Lamdamasida, Southward Papurnaba, academic discourse on Manipur High Hiramda, Kanabagi Taramangasi Pang Tokre. Democratic Students Alliance of Manipur, Desama Masong All Naga, Association Manipur, Ansam Anina, Puna Kusam Nadana Toramadu, Bauporada Levisat Guest House, Auditorium the Pang Tokibane. Taramadu da resource person oinasaru yakiba Manipur University gi retired professor W Nabakumana Fongdo kibada Yelongaidagi
Khunda Laita Minaduna Laklaba, Landamasi Tongan Tongan Bafuruf Singi Marakta, Amaga, Sana Sinana, Mating Pangaduna, Himinabata, State Asi, Sakot Lamzielda, Mangzin Tabangangani. Masamasagi Ojaba Tidun Amaga, Tuhatnadun Lerabadi, Sakot Lamzielda, Mangzil Tabangamro Highness of Hongdoki. Lamdamasi the Lepa Laitana Tongan Tongan Bamakalgi, migrant Kaya, Sangsilakli migrant sing Asina Maram Oiraga. Yellow Singi, Charol Surol the Chauna, Ohongo Lakpada, Natana, Kalsarma Landamasi, Oiba, Aseng identity Mang Tarapa Yabagi, Akiba Lere, Masida Natana, Landamasi the Ladiba, Purup Singi Oiba, Lol Sing Sumapangi, Lol Singna, Sizinakiduna, Mutkibayana Lere. In Denza Oraba, Lol Singi Manung the Manipuri Lol so Amani Haina, UNESCO na Fongdo Kibawa from Sulady Haiki. Manipuri Lol Kaya, Hindi Natraga English Kiwahi Kayana, Mount Chen Kiduna. Isagi Wahi sing Mangs Luckily. English Ngamang Lagadi, Ladik Haibu Oina, Lona Bagis Anabi Ama, Landamasi the Lere, Masina Maram Oiraga, Howell Libana Harul Singna, Mama Lol, Kangzil Lakaduna, Migi Lol Waiduna, Ngangba, Haurakibani Hainasu, Fongdoki. Mapandagi Maroina, Population Transfer Policy, Tortuna Equigiram Damda, Migrant Goeba, Choba, Maroina, Internet Migrant Amadi, External Migrant Anigi, Impact Equilam Damasi the Lady. Maraman the film today koi desamandi amadi ansamna koi punna lamdam sidal thengnari ba lairi ba common issues da ansamma de desamna koi punna chatmina nabagi ahan ba khongthang ama oina hariba academic discourse asi koi sinjabane ILB gi kri miyam last year thokre yam thokre irang yam thokre. Now this is all because we do not understand, we fail to understand who are the native community of the state. Mashi akwai bazan da phapta da bigi thoklak bani akwai mashi ngashi yengba ganda. When we look at the scenario of the state, Manipur state, migrants immigrants yam thalak ba yam yaure mashi akwai myam gi existence da myam gi history identity defend over the yam threat amani haina akwai lojei. This is a common concern. State Institute of Rural Development SIRD RDNPR Department gi Assistant Professor Aramam Somendro Department Sigi Director na Fubadagi Gyan Mangduna Jennings Hospital like Nakre. Thodo Sigi Matang the Pangba Pawda News Secretary Labor RDNPR Loisang the Labor Department Sigi Deputy Secretary Kada Somendro na Pamlingida Director Dr. K. Siam Sunda MCS na Kangugdana Somendrogi Tabak Amadi Maida Kin Tinbadagi Gyan Mangduna Hospital da emit tawkibani Lilong sajing Mairen Kongdagi e Somendrogi Loinabi e Sanajaubi na Fongdorpada National Institute of Rural Development NIRD gi official khara state asi da lakani haibagi matangda director asina mahaki mapuroibada phone tawraktuna aki akang pokan kiba laiki Numinini humni ki mamangda social audit ki namakta laknaba mihut sing lakadaba mihut sing asi oknanaba director na mihut sing asina phone hanjin tawraki Director na achin bathabak laire haibadagi mahaki mapuroibagi phone number da phone tawraki ba laiki masigi matung director asina mapuroibada nongmaina kapkani haiba yauna masin makha kaya thidana phone tawrapa laiki director na saubabu ngaihaki saubu oigani haidana mapuroibana ngasi thabak satkibada tawdok asi thokpani Department magi asauba famthol paire bamioi amana asiguma thabak tawrapasi laibak tibani director ama oibatan matik sadra bamioi asigi mathakta lengak amadi Mainaba Singnaming Sangbidon Excellent Hainasu Mahang appeal Tauki. Mana Gundai Zamgi type the Tobase. Habitisum what when another Iragat no Sumaina Ayamna Canoni authority no Sinana nota where disciplinary excellent company company had an inabacona basunata bakwa. Adugamani am the Gundai Zamgi type the physically assault of the Namang me Magi Mangon the Piriba Magi right Haitare. Habidi office Magi Institute Magi Mase authority ni Muyam control to Nabani and Tamineba. Tobagi Mawungse Yamna Gundai Zamgi type the Tobase. See to Mari Lenabo authority na mana tawda bandina magi matik sabab dandi mati phangam to air Yellow missing oiba constitutional protection PO masong method mian sa singna lenga ki mapu oiba yaroi habi kholaw galunina mahiroi kayana koidengai da leba chief minister gi yumna thomjinna bhona kre Loang samand leba liberal college ki mahiroi masong Manipur public school gi mahiroi kayana nakal Oyetagi chief minister gi yum tamna thomjilaki adubo Imphal East ki additional SPN Kumar Jinul Singba police ki team amana mahiroi sing irang adu laksinduna
khongjang adu phathake tungda mahiru sing aduna mitopna yumbu saba yaroi haba kholau kaya laurduna matungda masa masa ge school amasung college da hanjinaki lamdam asige tampak lamdam na ladiba constituency nipan gi hauna constituency khodimakta yelomi singi reserve tawgadabani haina kaithel phambi ima kayana khwareman ima kaithel da wakani pham sathakre kanglaipak students association KSC ge thaumi singa loinena sangsin ki bakhongjang aduda saruya khiba kaithel phambi ima singna fongdorapada electoral roll da yauri ba mitop mian sa singi maming kakthakadabani mitop na laibak asige chukli paiba yaroi haiba wafam sing fongdok naraki Lengak asina hiram asida mieng sangbiduna athabu matamda thabak onthokna pinabasu appeal tawrakli akoi gi bole ba matamda nan Manipuri na bole phalakpa loina na hawjik jik phami be assembly asai sida pukhat biduna masigi mayek cheng na akoi gi laibam thokpa akoi laiba ki oina mayek cheng na kana tawba aduga loina kanglai pa ki AC nipanda yelongmi singi reserve thambiyu haina hajabaga loina na akoi kaitel apumba pulak ki oina mahut chinjaraga koi ngasi phamjabane Yelomi kalu lamdamasi yelomi sing ngak sen na lo semo haiduna khorai lamlong kaithel da su wakan pham chathakre Imphal East ki manung san khorai lamlong kaithel da chathaki ba wakan pham aduda lamdam adong gi maira pai bising amasung mahiru kayana sar yaki ngasege khongjang adra sar yaki ba singna human sen semduna mito na bot lepa yaroi lenga ki supli mito na pai ba yaroi amadi yelomi sing kalu haiba kholau kaya su lauki Manipur yelomi sing bu kallo haibagi ihogi sarkom oina ngasi Bisnupur district ki ningthaukhong new market asu mifam asigi mafam adugi pofam phambi imai bil sing amasung apun mawera paibi ningthaukhong ga khusamnaduna wakat nifam sathakre wakat nifam aduda saru yakibi apun mawera paibi ge secretary RK Tombishna na hai Manipur ga leidiba yelomi sing paliba government asina athuba matamda ILP sanabaga lunana mitopta sakti sinaganu haina phongdoki KSA na yelomi kanana bagi jangsil laglai ba khongjang asida chauna mateng pangning bagi damak mian chada chipiba Manipur gi masak nairaba chauraba matang airaba khoi gi chief secretary phauba lokthok laga topa mito mian cha tha ani ga numik kunni khakta ngairaba mito ba mada chief secretary na chingba phampi ki ba se khoi nithau khong gi parja singna yaning de loina na KSA na jangsil lai ba khongjang khuding makta matam chupagi oina KSA gi khongul ligani isa gi hak kanana bagi damakta isa singi khujeng paloina na pugani haiba wafam do thamjari Lengak ki higher secondary school singda Manipur lengak na oza transfer tawbada mahiru singna tatana irang hauri basi matungda thoktanaba policy ama semo haina Janata Dal United Manipur State Unit na lengak ki puning singsilakli hata da leba JDU ki office ta pawmis munaba mada party asigi president Hangkhan Pau Taithulna haikibada Manipur lengak na mahiru singi aifanabani haiduna session haukraba matungda sahi tangkhai chalaba matamda oza transfer tawba haibasi maram shade Lengang na oza sing transfer amadi posting gi thabak ase class housing khraba matamda tawbigano policy amagi makhada mahiru sing session haudaba matamda December dagina January fab gi manungda tawbirabadi irang hauroi haiki amaromda Bihar da lengak pairamba Minister Nitish Kumar na lusingba Janata Dal United na RJD amadi Congress ki apunba alliance tagi toklaga BJP ga anauba lengak ama semki babo JDU Manipur State Unit na nungai basu phongdorakle Hojiktagi assembly hek loiraga education policy do take up to biyo winter session December famada pass to biyo governor na khudakta assent togani January da ek ol laga government gi order tongan ba to thokpiyo February manung da loisallo school sarkar gi di ayamba March first week ta hona banina matam leri any transfer any posting punumak se policy lehanba amasung leidringai da oiragasu school chatharingai da tobiganu December January February manung asida tobiu SSA ke lawa primary ozalo gi interview process maka sathabiyo haina candidate oriba singna phongdokre ngasi Manipur press club ta pawmis munabada phongdokibada diploma in elementary education gi certificate pairaba thabak tawbagi matam hendokhi gadawraba kayasu masigi marta yauri form thajin bagi process tamak ngairaba asida
Education Minister ga unaruba interview ki process da asoiba leire haibasi form gi mamal lupa chamga lokhi badu corruption oigadori bara haina hanglakpa ga lunena athuba matamda interview process makha sata bidrabadi certificate surrender tawba yauna makal makha kaya gi khongjang sing sangsilagani haina phongdoki akoi gi form khak thajingi ba process asida karamba asoiba yauribagi masida soibani haiba taragadi akogi form logibada kakhiba lupa chonga duna akogi corruption ni haiga doribra masisu akoi education minister na ozagi sinpham bu nungsijariba aspirant candidate ama oina akoi oza oijage tungi chatra semjage afaba yumbiren putoke haina mangmangjariba yang wana hona jariba train su tawjaraba akoi sibu namhat pagi thawong asi tobiganu masi athuba matamda government asina sengdok piduna asigumba namsin sahi ama hena namsin duna leiriba recruitment process ase athuba matamda loisan biu haina akoi aspirant candidate singi maikaidagi phongdok jari All Manipur Private School Welfare Association thokpa chiramada hausi sathariba assembly session da pass tawkraba Manipur Private School Registration and Regulation Bill lising literature asi association asina yaba ngamloi lising literature fawada ayaba piduna pass tawkraba private school singda bill asina konsin bigano hairi loinana laliba August ki tang manga lising literature ki ayupung thara taba matamda GM Hall Imphal da Manipur ki private school singi mifamama pangthokani so hairi Mamang sahi lising litara manga ki Mars thadagi lising literature ki Mars kontramathoi fawbagi oina Panchayati Raj Institution amasung Arvan local body singi annual technical inspection report accountant general na ngasi phongkre Bawpurada laiba accountant general gi loisang da pangthokpa pangmis ngunabada AG D Jai Shankar IANS na report asi phongkibani AG Joy Shankar na phongdokibada chapter manga yawba report asida ahanba chapter dagi ahum sub chapter fawada PRIS amasung ULBS singi functioning accountability mechanism amasung financial reporting takli chapter 2 amasung 5 ta PIRS amasung ULBS sidagi singdagi laukhatpa audit result amasung chapter 4 dagi ULBS singi performance audit mayek sengna takli Lisini taramanga tarataruki oina ahum sub state finance commission na thamkiba recommendation gi matung ina sada marfunithoi das manga ahum fanasi PRIS singda wat na thadok pagalunana ULB singda sada marfuhumdoi fund release tawram khide Lisini tarataruki Mars thad state asegi tampa ke district mari gi oina district planning committee CM kiba masung Lisini taramari gi January thada state government na Manipur social audit agency sim krabasu ngasi phawba function tawdana lairi haiki loina Manipur municipalities act lising mari gi matung ina ULB singna khongkat lamba khongkat thopa tax fees amasung fine sing lokhat lamdri hainasu mangna phongdoki I think the PRAs are little better as almost 16 subjects out of 29 were transferred. In the case of urban local bodies, it's only 7 out of 18 subjects were transferred as listed under the 12th schedule of the Constitution of India. A detailed account of this has been given in paragraph 3.4. And similarly, as we discussed in the PRI side, here again under the 3rd State Finance Commission, the fund released by the government of Manipur to the urban local bodies during the year 2015-16 was short by 83%. Kindly note it was short by 83%. Handak thoki bising isau da awaba tarba miyam da tengbang nanaba Council of Higher Secondary Education Manipur Employees Association na Chief Minister Relief Fund da lupa lakh ama katkre hariba senpham masinga si Chief Minister Banglo da Association na sigi Chairman L Mahendran Lusing ba kambu amana Chief Minister Nong Thomam Birian da khushina kibani Hausi matang aswaida break amatang lauzage Manipur madi malinga tawan ba ipaw singalun na khoi break ta yamna tun hanjarake impact news po meng ta da lebiyo break matang da taran oksari hausi makhata pawda test result khangdringai da swine flu na nak laikidabani haina medical directorate amadi ras medi city na lauthokiba takhel mayum Kennedy gi misigi mayokta wakat infam phamkre Panba yai thas ki tang kun ma thoida sor hormada wai haiduna makhong na thongna Ras Medi City da layeng masat ki ba khorai singabam laikai dagi takhel mayum Kennedy laina asina nari haibagi result khangdringai da hidak akan ba sing thajin badagi thas ki tang kun mari da laikhi da bani haina ma ki loina bina phongdor ki bani
Tensit lambi da laiba Kongpal Netaji Memorial Club ta misi sik mayokta wakan from sathaki Kennedy ki karama pangthok tringai mama mangoinana misi sik mariksum report piu haidana khongjang sangsin ke khongjang asi sangsilingai da Kongpal ima Nongmai Laima Laibungda Swine Flu ki matangda miam de awareness pinaba health services ki Assistant Director amadi Medical Officer Imphal East ki team amalaki Kennedy na laikhidaba hapta ama phajil laba fawada Marinaba Department Singdagi Kanaguma Amatana Misi Asigi Matangda Amadi Laina Layong Asigi Matangda Tijinba Laktana Ngasi Kakta Lakliba Karigino Haina Miam Awareness Tawa Yaroi Haina Thinki Kennedy gi Loinabi Takel Mayum Silana Fongdorpada Test Result Kangdana Mapure Babu like Layan Kidaba Ras Medi City Hospital Langang Atuma Matamda Hospital Asigi License Kapiu Matang Tagitang Tarukta Pangtokadoriba Mapure Big Lana Thoram Yaudringaida Laikhidabagi asuma result PBO haiki loinana Kennedy ki madom sa takhel mayam ningol ibemuna ana laibagi namada sel tanbagi mongda sathariba Ras Medi City Hospital lamda masida laihen ba pamdri hainasu pianabu wafum kaya fongdoki Asukirba matam numi tarani surakanda awareness na lae pa karamba victim imung na pen ga dage laikai na pen ga dage ba masi ai hangjaninge ba miamda adoi taragadi Assembly reason Kandragadi, a quick plap here to see again. Assembly reason Kangamatum, the awareness Tazer again, a Lazareva. I do get on Tane Moichanandrije. Parzana, Sinbiriba, Gomena, Saitagi, Ningbiriba, Haibiri Baze, Kayamgi Matik, Imung Manunda de Nungaira Moy Habaze, Masi Kangbi you, I do Kennedy Missi, Anning Day, Madita Sengna, Magi Punsi Loidana, Sing Siva Nate, Mazellama Kangda. Tatpani ado maje masana mokong thonga chathibani paisa tan bhop stanje sung pam tre Naha ore bami kuntra ron punsinna sem khiba we fiber loop amana ngasi kaibi da laiba yaibil central home da tengbang kaya pikre ngasi loop asigi member singna central home asida chatuna cycle ani sengbek ani water tank ama sak thonga da season na ba kolik mai thana na ba lem khara tengbang wena pikhi we fiber loop asina hade ba central home asida Mamang da su tengbang pikiba laikre adumapo lainga ki oiba tengbang di amata fangdana diba Cinderella home asida tengbang kharda oreba su piba ngamna ba lubasina fund drive kaya pangthoki fund drive ki manung sana sahi asigi haukiba yausang komaiga mari lenana langjing asoba ground da Colors of Music haina mingthon ba isai nomai ge thorama pangthoki hariba thoram adudagi phanglakpa senpham sing aduna ngasi tengbang asi Cinderella home asida khosina kibani lonena web hariba lup asina Awana Taraba, Lengak Namayang, Sangvidraba Singda, Akanabamayang, Sangduna, Sotana Leoraba Sing, Yokatuna, Sang Manaba Kunai Ama, Ohenbagi Pandamda, Sangchilaba Kongjang Singisar Oina, Tengbanga Sipiki Bane. Nakalamuram the Matam Kayagi Mamang the Gileraba, Cinderella Homa Sida, Lengaki, Marina Department Singda Tengbang Amata Yaudana, Ngasi Power Lerakli, Tengbang Pinaba, Hijakrabasu, Ngasi Power Tengbang Amata, Pangbalate, Miam the Tengbang Karapibiramba Sina, Homa Sida, Lerib Angang Singing Mahima Sing Tambamadi, Sana Taknaba, the one of Honda Lerakli Haina, Homa Singing Managing Committee President, Yangway Pibana, Fongdoraki. Government gi through the funding se fangnaba mayam chela gas lai ngasi buk the government na sigi suma jaga ma sahi kun nga surum pham lai habisi ngasi buk the government chum lai thoga hagadra angang myam chi lai film ji kamaina lai no musum yengchen bidaba gi pot mayam sum thengnai dona sing dona tawraga angang sina chawa thakpa nungaina leiba tawrok ta kana war leiba gi pot na tabida government gi site gi regular mo gi fund nama adigi regular mo gi Hijaba yaba, the Moy Kanoma Chavayaba, Ponama government site, a toning was in a Sigi, a sea queen luxury, a queen single luxury, Sigi, Tanza luxury, a sing a sea, old lady government, Angami and Simuts, a Chua Pilamato by that. Manipur Health Director Miyang Makhada, Chimney Medical Officer, Bishnupramadi, Community Health Center Nambolna, Taudang Lauduna, Ising Sound Awabanang Laba, Kongkam Awang Lekai, Nambol Awang Lekai Madi, Nambol Makha Lekaida, Nomagi Oiba, Free Medical Care Mangasipang Tokri Haina, Development and Protection Unified Voluntary Organization Tadurapa, Sirlaman Kangalakli, Medical Care Mado, Development and Protection United Voluntary Organization Nambol Sinuna, Educational and Development Club, Nambol Makha Lekai, Kusanaduna, Nambol Kaitil Community Hall, the Pangtoki Haina, Sirolashina Makatana Fungdorkli. Matam Kayadagi Manipur Langak Amadi, Manabadi Pame and Mayang Sangbi Dabadagi, Infal Yaripuk Lambi, Kai and Pibam Soxilakpana, Mio Kayagi Punsi, Mangu Yabagi Akiba Lady.
konung mamangdagi irilbung fawbagi marata leiriba kai hena phibam soklaba lambi asi sayolamagi manungda sembidrabadi heavy vehicles sing sarpa thinglagani haina Imphal Yaripok Road United Club Organization na section wa thamlakli phibam soklaba lambi asi yang sinbaga mari lena club trani pana punsin siamwa loop ki mihut M Kumar na haikibada lambi asi sei taragi mamangdagi ngasi phaba semidana lakibani masina maram oiraga mafam kayada kom tawduna leibana miyam sathok sasin tawbada hena khudong sadre madugi mathakta accident toina thokpadagi miya kayagi asopan nangle maramaduna Manipur lengak amadi marilnabadi pamena sayolamagi manungda sembidragadi mathangi namittagi heavy vehicle satpa thinglagani miyamna khongjang sangsindringaida thabok tawdabagi hainabi thadoktuna lami asibu semnanaba Manipur lengak honabi haina lengak ki puning singsilaklei akoi hoji toriba lambenda pukri dongna kom toriba asia akoi ge public mayamna chatpada yamna mong tadaba kalienda asoyangam thokpagi horen hayin khangdraba matamnina aduna athuba matamda mari leba authority na sembi oibse yana authority ni maikeida hajanegi natragadi tang tariki ahindagi akoi heavy vehicle mayam akoi matam kaktana thinjagani Hawkip Students Organization ki President Oramba Let Kolal Hawkip LS Palal Mihat Sena Bakodimak Serap Pigadabani Haina Koki Women's Union Manipur Serap Court Complex Thomden Kre Jun Kulumdagi Namidang Waramda Sakhangdaba Sing Nomena Kaftan Halam Kiba Let Kolal Hawkip ki Justice Piu Haina Sangsin Kiba Kongjang Aduda Saruya Kiba Koki Women's Union Manipur ki Assistant Secretary Lily Talena Impact News ta Fongdoropada Miyar Asida January Bamui Singasi Solomon Kaktanate Atoba Mioi Karasu Yaurongani Haibagi Singnabalai Solomon Kakta Serak Piraga Atopa January Bamui Sing Hundok Lama Yaroi Maramaduna Lengak Asin Atoba Matamda Miyar Asida January Bukodima Potoktuna Maralgi Matungin Serak Pigadabani Haina Fongdoki Kongjang Aduda We Want Justice Stop Killing Innocent Civilian Haina Thaba Plekat Kayasu Sijinaki Government gi manung takari ayaba agenda laibra masima government na khangningi ngasi phawbada parlor gi matang sida government na sini haiba lauthok pirakta basi kari maram gino yaraga di state government na athuba matamda masigi action lobiyo mihat pasing phagat piyo aduga action lokhat phaya makhai lokhat piyo haina government da appeal tawjari aduga masi aikhoina demand tawba aikhoina asum haina protest tawbasi aikhoi leptana tawkhigani mihat paphadri phaw aikhoi leptana tawkhigani MLA Haikam Dingo gi phajidaba thawong condemn tawi haina thangmaiban apunban no pilup thanilna thokpasirlamada fongdorkli magi thawong asiga mari lena bu wathok asigi warusilama puraknaba loinana society asida thokliba nupi gi mayokta sathaba crime singasi thingbada kharada oiraba sumating oinaba pandam ga loinana thanil gi makhada subcommittee on women's affairs haiba ma semle amadi Laklib August ke tang taruk lisuni tarataret Nawaji Namit DM College Gate Laiba Ima Kontong Han Bisanglelda Nung Tilpung ama taba matamda CSO Sing Maira Lup Sing amasung akobida laiba miyam gi oiba mifuma masupang tolagani hairi Bharatiya Janata Yuva Morcha Manipur Pradesh na Sindun August taruk talamda masigi naha oriba entrepreneur singbo puning thawat po oina Empowering Entrepreneur Haiba program ama pangthokadori Singmerong the Labour Classic Grandi the Pangtok Doriba program asida Commerce and Industries Minister Department Asigi Makok Thongma official sing yaudana Lamda Masida Entrepreneur Singna Tiangari Bukodong Sa the Singi Matangda resolution Kaya Logodori program Asiga Marilena Bharatiya Janata Yuva Morcha Manipur Pradesh ki President P Somozina Pangbi Singda BJP ki office ta Hai Kibada program asi Lamdamasi young entrepreneurs singi oina yamna kanaba oigani program asi the lamdamasi the ladiba mai pa laba entrepreneurs sing bankers sing amadi financial consultants sing na sar yagani loinana resolution kaya laudana mari laba ministry amasung prime minister gi level forward thaduna poning sing singani haina so P Somozina makhataki government gi side tegi government to we have policy program the hape abasing ekoi not only Manipur government khaknatana Donor Minister da NEC da amadi MSME gi amadi Industry Minister da with copy to khogi Honorable Prime Minister yona hairiba khogi resolution tweet madugi loophole singtho Government of India amadi Manipur government da khoi khangan jagani startup project ti tongning ba hogdri ba dugumba young entrepreneur winning ba mioi sing leiragasu madugi registration da to bibi agani
Ministry of Youth Affairs and Sports Government of India gi ming makhada Nehru Yuva Kendra Sangathanna sindun August amadagi hauduna August 15 fauba Swachha Pakhwada campaign pangthokadori. Manipur State ki oina so Nehru Yuva Kendra Sangathan Imphal sinduna campaign ase tongan ba district tara da pangthokadori campaign ase ga mari lenena pawmi sing unab amada Lamphel DC office da Nehru Yuva Kendra Sangathan Imphal gi zonal office da pawmi sing unabada state director Saib Singana phongdokibada campaign asigi manung sanna state asigi khungang samngada akoibagi phibam taru tananbagi drive naha sing oiba awareness issue slogan painting amasung quiz competition sing pangthokani campaign asina maru oina district sing da laiba public area sing kaithel sing bus stand historical monument hospitals school college amasung pansat bhawan sing yaugani campaign ase district administration Nehru Yuva Kendra gi state director amasung NSS ki state nodal officer gi ming makhada pangthokani haina Saib Singana makhata gi. We have about 110 volunteers, national youth volunteers. They will campaigning during this Pakhwada in the villages, in respective villages and youth clubs. We are covering about 500 villages in the Manipur state and in 10 districts. During the Pakhwada will be held different activities in different dates. Motivation of the members of youth clubs and youth, number of youth and youth club will be total 15,000 youths. Film from Manipur gi English nitara tare tara mapangi sahi anigi oina thaupuga da basinga se election pangthokna khankre nauna khalaba singa dudi siamen da samjit sabam mangol jaw amadi general secretary da ngangbam gan siamne masita sunatana tongan ba pham puga da mioi tare amasu khankre makoi singa dugi manungda mioi manga amadi mikhal thengna dana khankibani film forum gi makha da laiba gil singna napi representative thagal tabana baram oiraga thaumi khanba asida napi mihot pothokpa ngamdabani haina forum asig election committee ke sena committee members oriba saisakpa hammom nabana phongdoki nupi masingi handai adoro ko sumasi gilna matung dadi khara nupi ki kanosi thabir agadi forum gi di thodona hengat pa ta thaba thodok so leite adu hengala su yampai hengat pomju khara thoningi maram de kan nupi ki power se khara hena hoji ki present society sida lak panina adu maina lehaning ba ya khoi na masing moi handa gadong ni habdi forum da leite gil dei tharak padu da handa tharak padu da khatang wana leibai wan Imphal district masing yamlaba police team mananga se Khergaon maning laikai da cordon sus operation sathakre Imphal ki ASP ki lamjing makha da sathaki operation aduda marwena drug yonba mafam sing thugai na bamadi drug sijinaba sing phagat na bagi pandam da sathaki bani operation aduda mioi chamyang khairom verification tauki bagalunina matik saba saktak se yaudaba drug saba yonba madi puthok pasin tawbada senai haina singnaba mioi taramari makha ta na wahang pohong sathanaba Imphal police station da poki tungda mioi taramathoi thadokki bagalunina mioi ahum makha ta na wahang pohong sathanaba thamkre Thawbal Police Commando ki timamana Thawbal wang matabagi manung sana laiba Thawbal College mayadagi pripa ki kedara mafari haina pawgi likulaman hairi faraba kedara dudi maming yumnam jiban alias sangba sai kuntranipan apokpa waibir sandra laifam wangu laifam awan laikai dagi ne mangondagi Vivo V3 mobile handset ama Airtel gi sim amaga Jio gi sim amaga phagat pa lairi hairi Indiana RPF Saduna Priesta Serol Thadukle Asingum Serol Sing Asidagi State Asidaliba Prinamasung Electronic Media Sing Section Yohana Lona Tinkraba Lup Asagi Secretary Publicity Robin Kumana Topa Serolamana Hairi RPF ki Mingda Tharak Paserol Sing RPF na verification Taudana Pau Oina Thaduk Pigano Hainasu Pongdorakli Thasi ga hoki batang kuntarukta Milal Lamangdong Panagi Oina Laimaramda Amadi Thasi Kuntrada Nongsu Panagi Oina Haibong Pokpida Mite Irol Iek Loina Sinol Apmalup Milal Kanglai Pakna Satarakpa Thabak Thorom Gimanung Sanna Brans Amamahangdo Krehaina Milal Kanglai Pakna Thadorapa Serolamana Kanglakli Manipur Central Jailda Ladibanupi Padok Singh Oiba Healthcare Mamangasi Mite Laimarol Sinai Sangamadi Manipur Central Jail Authority and Kusamaduna Pangtokre Kemasida Makal Maka Kayagi Anaba Sing Yanki Bagalunina Liam Nida Langtak Sing Su Yantoki
Kheragaw Makha Lekai de Mohammed Abdul Hakimna Kheragaw Makha Lekai de Laiba Point Humdrama Thoi Chauba Lopamama Kheragaw Gram Pansite Part to the Laiba Miamgi Kalaga United 7 Watts Development Organization da Kusinarkli Haina Organization Asina Chirlamada Fongdorakli Lunina Puxiel Saw Kongtang Asiki Damaktasu Tagat Fongdorakli World Population Gamari Lenana Nomagi Oiba Legal Awareness Program Mangasi Thawal District Langatel Moirang Laikai Community Hall the Pangtokre District Legal Services Authority giming Makada Legal Aid Clinic AVCEDO Samram na Sindana Pangtokiba program Masida District and Sessions Judge Taupuriba Salam Imosamadi Masak Naira Bami Kayanasar Yaduna legally Matangda Wangang Ki Hairi Sendrada Lamgi Wahu the Tok Liba Watok Sing Kupna Ying Sinaba Committee Amadi Sina Convener Oraga Semgani Haina Minister and Haiki Badu Ngasi Pauba Tabak the Ontok Pidri Haina Kege Moirang Kendra Apun Malup Kem Kalna Chief Minister ki Puning Sing Silakli Panba Yabadi Hokiba July Ahumda Manipur Chief Minister Yauna Minister Secretariat Thanga Amadi Moirang Assembly Constituency MLA Singalunna Assembly Constituency Ani Asiki Mioi Kara Yauna Pamkiba Mipam Pangtoktuna Committee Adu Semlagani Haina Chief Minister Thazaba Pikibani Ngasi Moirang the Pangtopa Paugi Pamamada Kem Kalgi Secretary M Sandikoman Hai Committee asi semi dabana hausi thanga gi miyamna CRPC gi dara chamani phumari gi chalaiduna thamliba asi gi mayokta thanga si Sendra gi lamni haiduna tongan ba mafam singda sengwat sagal liba si irang thokna basemani haina su phongdoki Kendani gi MLA amadi chairperson Pradhan Yauna DC Bishnupurna convener oiba committee ama semkibani maduga loina koigi hairiba committee asina hiram masigi matangda yamna kupna yamna toina meeting karak tawgani loina semna makha taba meeting khudimuktam hak soidana yawgani haiduna yamna achet pathaja mabam pigraba matungda ngasi phawda hairiba committee adu function tawdana lairi Hauzik sanamagi pau Maharashtra Kumar Ghanendra Memorial Super Division Football League Tournament Rao Larimam Lekai Mai Pakre Ngasi Ketrigaw Daleba Awagi Sanabung Tournament Sig Sanake Kumapalak Super Match Amada Rao Larimam Lekai Sandaroi Rakisna Match Sig Taramapan Subamin Sing the Panjal Aduga SSC Porampat Ki Sandaroi Muhammad Lahimudina Match Sig Nipunipan Subaminita Masa Matanta Sanjaki Panjal Amagalana Rao Larimam Lekai SSC Porampat Panjal Anisino the Mighty Bapibangam Kibane Sataraliba Football League Tournament Sig Contrastable Lectana USA Korai Masong Sak Yumnam Kuno Anina Sanaki Match Ado Match Asigi Apiba Matamda Mayo Neribatim Animak na Match Asigi Apiba Matamda Panjal Amata Sadabangam Dabada Match at the Draw Satki Infalis District Football Association Mia Makada Tasik Taratrotiki Pang Topo Hauraki League Tournament Sida Tim Taramatunisar Yari Haying Tournament Sigi Makata League Match Ani Sanagani Kunmari Suba El Sangita Devi Memorial First Division Football League Tournament WFC Ngairang Mai Pakre SKYC Sekmai Sanabun Satari Football League Tournament Sigi Taramapan Suma Matchta WFC Ngairang Bamna Tau Thangmai Banbo Panjal Ani Amada Mighty Bapiki Match Sida Mai Pakraba WFC Ngairang Bam Sandaroi and Anan Amasung S Umakanta Anina Match Sekretarator Amasung Yang Kaitari Suba Minute Singda Panjal Amam Sanke Match Sida Mighty Horba Tau Thangmaiban gi amatangai ra Panjal aduna Kamgolal na match ki Humdrani Thusuma minute sanki Sathariba First Division Football League Tournament asigi Kunsubal Lectana YSC High School gi Sanaroi and Yaspal na match ki Anisuba minute Panjal ama sankraba matungda Wafa Wangoi gi Sanaroi TS Roy na match ki Matpuni Thusuma minute Panjal ama sanduna Mayuk nariba team animak na match asigi apiba matamda Panjal amam sanaduna draw satki Infal West District Football Association gi Makada Pang Toliba Football League Tournament asida team ni Panasar Yari Matang Thagitang Anida Tournament asigi League Match ani sanagani Kyangwai Youth Pawni Club Kyangwai Haibung Makhongna Mai Palakraba Suta Ama Okre Manga Soba Northeast India Shooting Championship ta gold medal Manga Laurak Pagalunena Anoba National Record Ani Thamangam Lakraba Kyamgai Maning Laikai Dagi Asem Kennedy gi Masanupa Jupiter Asembu Club Asig Sanglel the Pang Topa Asamba Taromamada Harau Tayam Okibane July ki tang tara manga de kun Fawa Silong the Pang Tokiba Championship Aduda Mai Palakraba Suta Singasi Opagi Tarom Aduda Club Asig President Namay Tangwa Laugalunena Mai Kai Adongi Miamna Saruyaki
State level Open Indigenous Wrestling Championship ama Senapati the Pangthokre Autonomous District Council Senapati gini pumanga suba Rising Diega Thorongge manung sanna hariba championship basi ngarang July kuntra dagi Senapati District Headquarters the Labour State Government of Manipur gimi makhada pangthokba hokibani Namin ini sumna sathakada tournament aduda sanaroi sam kunmathuna sar yari lunena KG humpumanga gi mathak amasung makha haina category ani thokna khaidokle Championship basi haudobuki thorma the guest winner sar yakiba Autonomous District Council Senapati ki chairman ML Marksanna State Government hariba championship basi pangthokpada mateng pangbibagi damakta su thagar phongdorakli Nambol Kendra Kangko Taruk Subal Let Longzam Kovi Singh Memorial Lekam Knockout Open Kang Tournament ki final sangre Line to Sanamai Kang Association Wango Yiming Makada Wango the Laiba Longzam Lake Community Hall the Satariba Kang Tournament Siging Masi Sanakiba Anisaba semi final ki match Mada Nambol Kendra Kangkuna Oinam Kendra Kangkut Popanjal Tarahum the Talani to the Mighty Pibangam Ki Infal is ki DFOL Joy Kumar Namahaki Apopigi Mingda Apopagi Mingda Sataba Katsaba Kang Tournament Manipur ke Tonga Tonga Kendra Singh the Lava Kang Tarahum the Yari Satariba Kang Tournament ke final match Matantagi Tang Tarukta Nambol Kendra Kangkuna Masuwango Kendra Kangkut e Anina Lamba Tangaragani How's the Arabada Moraba Palmana Pizari Kaibulam Zao National Park demarcation at Matam Tauragani Haina Forest and Environment Minister Taunazam Siam Komana Pongokre Infal ki assembly segment Nipan na mapande ki lapa mito sing niyom kai na labor haibadu atuma matam yeng silagani haina se minister Nongthoma Mbiri na pongdokre Manipur yu yon mama sung yu sungbat thingna na bahona bada Manipur ki MLA humpumakna firep ama lawni si haina se minister na pongdokre Lamdamasi yellow Purup Singi Amatway platform of Sagatun and Lamdamasibu, South for Puruki Pandamda, academic discourse of Mapang Tokre. Amasung RD and PR Department SIRD, the Assistant Professor of Aramam Somendrobo, Department Director of Pubadagi, Yan Mangduna, Jennings the Like and the Crane.